Lamsang AC gi manung chanba Akham Awang Leikai digi mangkiba chahi taramanga amadi tarataru khakta ngairiba nupa macha ani thiba fangdabagi mayokta mahiroi singna khongjang changsankre khongjang adu numit yungba pung amarom taba matamdagi hauduna Johnston Higher Secondary School, Ananda Higher Secondary School amasung CC Higher Secondary School gi mahiroi singna rally amaga loinana haukibane Mahiroi sing aduna khongchat amaga loinana mangkiba mahiroi putho haiba kholauga loinana khwairamban lomdagi kaisampat fawba laktuna Kwakaitel tamna chatke Mahiroi sing adu amuhana kaisampat tamna laktuna kaisampat traffic junction da kholau kayaga loinana khongjang changsan ke mafamadda Imphal West District ki SP laktuna mahiroi singa wari sanaki adubu wari sanaraba aduda yanaba puraktabadagi mahiroi singna kaisampat junction da arakpa gari sing thattuna makhatana khongjang changsan ke Khongjang changsan ba mahiroi sing adu police na makhatana tawduna ba warning tawrabasu makhatana chathabadagi mahiroi sing adu wahengbam Leikai fawba takthokhi Hiramasiga mari leinana mahiroi sing na phongdorakpagi matungina mahiroi ani mangkiba adu mari leinaba sing na athubu matamda puthokpiyu mahiroi sing na taliba demand asi lengakna nathaiduna thamlagadi makhataba akanba khongjang kaya changsilagani haiki Hanagi Mahirani Mankiba Dugi Malang, the Putotrina, Marang the Hong Kong, the Mankiba, Mahiran, the top of Tokyo, Masi government, Tunava Junction Binava, Hijering. Hanagi, Mahirani, I did dead body Putopang, the Kanjida, Narang, the Wagi Mahirani Pagi, Manipur government, Hadilanga, what them the Putopio,